ꯉꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:38 ꯐꯥꯎꯕ ꯋꯥꯛꯁꯤꯡꯒꯤ ꯊꯥꯅꯤꯅꯤ ꯃꯇꯨꯡꯗꯤ 13:03 ꯄꯥꯜꯂꯅꯤ ꯉꯁꯤ ꯇꯥꯡ 3 ꯊꯥ 1 2023 ꯏꯪ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤ ꯑꯍꯥꯟꯕꯅ ꯂꯧꯈꯠꯆꯕ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯜ ꯄꯨꯛꯅꯤꯡ ꯈꯔ ꯋꯥꯕ ꯌꯦꯠꯅꯕꯅ ꯃꯥꯡꯖꯕ ꯑꯃꯗꯤ ꯐꯪꯕ ꯌꯥꯕ ꯄꯟꯕ ꯂꯩꯔꯕꯁꯨ ꯅꯤꯡꯕꯗꯤ ꯊꯨꯡꯒꯅꯤ ꯃꯤꯆꯪ ꯈꯣꯝꯕ ꯀꯥꯟꯅꯒꯅꯤ ꯂꯟ ꯈꯔꯁꯨ ꯐꯪꯖꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩꯅꯥꯄꯨ ꯀꯤꯁꯃꯤꯁ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤ ꯐꯜ ꯃꯤꯇꯣꯝꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯂꯩꯔꯕꯁꯨ ꯅꯣꯂꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯟꯕꯗ ꯇꯍꯥꯗꯕꯅ ꯏꯀꯥꯏꯕ ꯅꯪꯕ ꯌꯥꯕꯗꯤ ꯀꯟꯖꯒꯅꯤ ꯁꯥ ꯐꯖꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯤꯋꯥ ꯊꯥꯖꯗꯕꯅ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩꯍꯤꯒꯣ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯜ ꯅꯆꯥꯡ ꯅꯔꯟ ꯆꯥꯎꯈꯠꯄꯒꯤ ꯄꯨꯛꯅꯤꯡ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯕ ꯅꯤꯡꯕꯗꯨꯃꯛ ꯆꯤꯡꯅꯗꯅ ꯄꯥꯡꯕ ꯀꯥꯟꯅꯒꯅꯤ ꯑꯗꯨꯕꯨ ꯁꯥꯎꯅꯕ ꯃꯨꯛꯅꯕ ꯂꯩꯔꯕꯗꯤ ꯃꯥꯡꯖꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ ꯀꯔꯀ ꯔꯥꯁꯤꯒꯤ ꯐꯜ ꯑꯐꯕ ꯃꯤꯡꯆꯠ ꯐꯪꯖꯕ ꯊꯕꯛ ꯄꯥꯡꯕ ꯅꯆꯥ ꯅꯅꯥꯏꯒꯤ ꯃꯇꯦꯡ ꯐꯪꯖꯕ ꯊꯧꯅꯥ ꯍꯦꯟꯒꯠꯄ ꯅꯨꯃꯤꯠꯅꯤ ꯉꯥꯏꯉꯝꯗ꯭ꯔꯕꯗꯤ ꯑꯉꯝꯕꯒ ꯌꯦꯠꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯐꯜ ꯃꯤꯋꯥ ꯂꯧꯔꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯥꯎ ꯊꯥꯖꯅꯔꯔꯣꯏ ꯑꯁꯨꯝꯕꯅ ꯃꯥꯡꯑꯣꯏꯅꯔꯕꯗꯤ ꯂꯟ ꯊꯣꯏꯅ ꯇꯥꯟꯁꯤꯟꯕ ꯉꯝꯖꯒꯅꯤ ꯄꯥꯡꯉꯝꯗꯕ ꯄꯥꯡꯒꯅꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯒꯠꯀꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣ ꯀꯟꯌꯥ ꯔꯥꯁꯤꯒꯤ ꯐꯜ ꯃꯤꯄꯥꯏꯔꯝꯕ ꯀꯣꯛꯇꯨꯅ ꯅꯤꯡꯊꯤꯅ ꯊꯧ ꯄꯥꯡꯂꯅꯤ ꯂꯥꯏꯕꯛ ꯐꯔꯦ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯁꯨ ꯍꯥꯟꯅꯒꯨꯝ ꯐꯪꯒꯅꯤ ꯑꯅꯝ ꯇꯥꯜꯂꯕꯗꯤ ꯍꯟꯊꯕꯒ ꯃꯨꯛꯅꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯜ ꯃꯤꯅ ꯐꯅ ꯁꯣꯟꯅꯕ ꯑꯔꯪ ꯑꯔꯥꯛ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯖꯕ ꯊꯧꯔꯝ ꯁꯤꯟꯗꯣꯛꯄ ꯍꯩꯕ ꯅꯨꯃꯤꯠꯅꯤ ꯃꯔꯝ ꯈꯪꯗꯅ ꯑꯁꯥ ꯆꯥꯎꯔꯕꯗꯤ ꯂꯥꯡꯇꯛꯅꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯤ ꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯁꯪꯒꯣꯝ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯜ ꯌꯦꯠꯅꯔꯨꯅꯨ ꯆꯤꯟ ꯌꯥꯡꯒꯅꯨ ꯈꯪꯗꯅ ꯑꯈꯪ ꯁꯥꯔꯨꯅꯨ ꯅꯈꯥ ꯊꯥꯕꯕꯨ ꯂꯥꯏꯊꯣꯛꯀꯅꯨ ꯑꯅꯧꯕ ꯊꯕꯛꯇ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯂꯨꯒꯅꯤ ꯑꯔꯤꯕꯗꯤ ꯀꯥꯏꯔꯣꯏ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯇꯝ ꯍꯧꯍꯟꯈꯣ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯜ ꯂꯥꯏ ꯒꯨꯔꯨ ꯑꯉꯝꯕꯅ ꯇꯨꯍꯠꯄꯤꯕ ꯂꯩꯔꯕꯁꯨ ꯃꯤꯌꯥꯝꯅꯗꯤ ꯆꯥꯜꯂꯤ ꯁꯦꯜ ꯊꯨꯝꯒꯤ ꯂꯝꯗ ꯈꯨꯆꯥꯎ ꯊꯥꯕ ꯀꯥꯟꯅꯒꯅꯤ ꯑꯔꯥꯞꯄꯒꯤ ꯃꯇꯦꯡ ꯐꯪꯕ